mayam punomapu khurumjari amasung Wahanthok Leiba Punsi episode number 6 asida mayam punomapu taramno okchari. Wahanthok Leiba Punsi live show series asida ikoina punsida karam haina Wahanthok Leiba success haibadi success with meaning achieve to yai by design not by chance haibasigi matang da ikoina proven oiraba tested oiraba dugumlaba framework amai koi discuss tawjari framework asigi mingdi the house of success and fulfillment masigi framework asigi matang da koi in detail discuss torokpagi makha satharak pasaruk ama oina aikoi ngasi mindset hariba pillar sigi matang da aikoi ahan ba episode oina discuss tawjagani episode number 6 asida masigi mamang da aikoi the house of success and fulfillment hariba koigi punsida karam haina success with meaning with fulfillment achieve to yai haibagi sigi matang da step by step process adu koi discuss tawbagi mathang chatharak pai koi gi step oina episode sing koi ne najabani hauji koi na focus tawjari base ha ki Amazon India best selling book from the countryside to the boardroom hariba larigadu dai koi na present tawjari ba articulate tawjari ba dugum laba proven framework how to succeed in life by design hariba adugum laba proven framework adu koi discuss tawjari hariba larigadu dai hagna share tawjaki ba framework asi atei kari sunate ayhaki sagi punsi haibadi remote village amadagi hauraga thoidokpa henba guidance amata yaudana corporate ki life ta vice president ama phawa ina lakpagi lambi da thengnajarakpa seitheng kaya failure kaya success kaya hariba experience mayam adu dagi lokhacharakpa aigi learning sing aigi lesson sing loina na ayhakna haukiba sahi tara manga dagi henba matamasida how to succeed in life by design haibasigi matang da punsida taibong pansida mai pakraba world sida impact on laba dugu naba mioi kaya gi punsida research tawjaruba hariba research adu dagi ayhakna phangjarakpa dugum laba learning sing punamaga do ayhakna encapsulate tawjare hairaga hariba larik asida how to succeed in life by design haiba egi theme sida yamna chamba mong da simple language ta ayhakna larigadu the framework oina present tawjabani haiba framework asi ayhakna free of cost ta ikhoigi ireija gi damakta miti masa singi damakta ayhakna Wahanthok Leiba Punsi haiba platform asida step by step episode after episode ayhakna share tawjabani haiba process asigi continuation torokpo ina ngasi aikoi episode number 6 fawa yoba ngamjarakle mamangi episode manga da aikoi framework asigi yamna maru oiraba tangkak ani aikoi discuss tawkhre ahanba tangkak na life blueprint haibasigi matang dani haiba framework asi you would remember framework asigi ming aikoi na the house of success and fulfillment haina kawi the house of success and fulfillment haiba framework asi karigumba isagi punsida apply tawragadi punsida success by design to succeed by design haibado sungsoi soidna achieve toba yagani haibasi ahaki achoba thajaba amasung recommendation ni maramdi haiba framework asi ahak isagi punsida amasung mioi kyagi punsida apply toba kanda masina yamna inspiring oiba motivating oiba success achieve toba ngamjare the house of success and fulfillment haiba punsida success oibagi framework asida aikogi foundation ama yawi foundation ase atei kari sunate masi life blueprint ni hariba foundation asigi mathakta pillar manga yawi ko pillar manga sigi ahanba pillar haibadi aikogi mindset haibasigi matang da aikoi ngasi dagi discuss toba haujaragani kana gumbana aikogi mamangi part sing saruk sing kariguma miss to biragadi aikogi Wahanthok Leiba Punsi episode 1 dagi horoga episode 5 hawase amutang masi go through to bio haibase haki strong suggestion ni maramdi ngasi ekoina continuation to jagado base mamangi episode sing do karigumba yengbiragadi hena clarity phangba hengani haibasi ai thajabani amasung ai gi site tagi mayam dai promise to jage hariba framework asi understand to minasi kanagumba na karigumba doubt natraga lack of clarity leragasu aikoi gi makha da piriba number sida
share to biro, wahang hang biro, suggestion pibiro. Your suggestions and your questions are most welcome. Aina matam pangjaba matam da matam sabada sung soy dana reply tauzagani. Maramdi Wahanthok Leiba Punsi hariba show series asigi pandamdi atai kari sunate ngasigi mirol amasung tungi mirol gi damakta punsida meaningful oiba fulfilled oiba dugum laba success karam haina achieve tawgani haiba sigi lambida best possible solution, best possible strategy do hariba platform sidai hagna ayak isagi experience isagi research amasung punsida mai pa khraba adugum laba miyoi kaya dagi tamsinjarakpa maikogi success formula do hariba platform asida ai hagna available ohenjaraga hariba platform asina ngasigi mirol amasung tungi mirol gi guide amoiraga sidagi mentorship lobiraga masidagi guidance lobiraga punsida khumang chaukhatpa mangjin thaba amasung punsida how to succeed in life by design punsida Wahanthok Leina success karam haina achieve tawgani haibado madu haiba hiram sida value addition macha amata oiragasu mioi kharadangi punsida maitei macha kharadangi punsida kanaba kharatang ohenba ngamjaragadi ai hagna honajariba sigi mahi yalle haina ina khanjage yaragadi hariba platform asigi information ase maitei macha khuding makta share tobiyo haina ina request tawjari manipur da leiba manipur gi mapan da leiba india da leiba india gi mapan da leiba maitei macha khuding makta hariba information ase platform asigi information ase share tobiyo haiba se ai ha ki request ni masi haijaraga ai hak ngasi gi episode haibadi Wahanthok Leiba Punsi episode number 6 tamu lakchage ai hak na mamang da promise tawjaki ngasi gi episode asida mayam na sakhang na biraba manipur gi amasung ireicha singi punsida wakhal nuai tabagi problem ko onba amasung wakhal nuai na amasung mindset asi positive oina karam haina punsida lengani haibagi matang da thoidok hendong na mayam bu sarap tawiriba amasung Regional Institute of Medical Sciences RIMS ki Department of Psychiatry gi HOD oina phambu biriba dugumlaba mayamna thoido hendona sakhangna biriba aihoi gi Sir Dr. Lenin ngasi lengbirakani Sir Dr. Lenin galona na hagna punsida how to succeed in life with meaning haibadi punsida Wahanthok Leina karam haina success achieve tawgani haibagi matangda neinajagani amasung hariba hiram sida human mindset amasung human emotion gi role sikarino masigi role block na sing basikarino ekoi hauzik koigi manipur da amasung meti mesa singda Wahanthok Leina success achieve tawbada emotion amasung human mindset ki matangda leiriba road block sing gi matangda in detail discuss tawjagani aikoina discuss tawjagada ba problem sing asi directly or indirectly kanagi punsigasu personally mari leinajade aikoi chamna aikoi gi pandam haibadi Wahanthok Leina success oibada leiriba road blocks in general problems sing aikoi discuss tawjagani amasung masigi oiba yaba best possible solutions sing ado aikoi discuss tawjagani masi aikoi kanaba lominasi positively lominasi aikoi gi punside apply toraga success oibada mating panghansi. So my dear friends, without any further ado, aikoi mayam Sir Lenin bu welcome to binasi. Sir Dr. Lenin Sir bu Wahanthok Leiba Punsi episode number 6 asida taram no oksari amasung Sir gi adugum laba chinbi raba mamalyam laba matam kaithok piraga aikoi gi show asigi damakta amasung miyam gi damakta lingbirakpa gi damakta Sir bu hanna thagachari. Aigi maikei dagisu asigumba yamna masak nairaba sosida maming simaksu yamna fazaba Wahanthok Leiba Punsi amagi damak hariba sida isu saruk ya fangjabasi aisu yamna laiba phabani amajung sigi program sida yaubiriba tabiriba punamak pusu aina kokno na kurumjari. Thank you so much sir. Sir ngasigi episode haibadi Wahanthok Leiba Punsi episode number 6 asi horokpoina sir dagi ihan hana hangjaningliba wahangdi atai kari sunate punsida Wahanthok Leina success oibada ekoigi human mind amasung ekoigi emotion maru oina well-being of the mind and well-being of the emotion sigi kadai phauba kayam chauba role leibage haibadu sir gi modamata samlana thambiu.
ꯌꯥꯝ ꯐꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝꯕ ꯃꯥꯏ ꯄꯥꯛꯑꯕ꯭ꯔꯥ ꯄꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯒꯗꯧꯔꯤꯕꯁꯤ ꯇꯧꯕ ꯐꯪꯉꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯟꯊꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯏꯁꯥꯅ ꯂꯦꯞꯆꯕꯅꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯑꯃꯕꯨꯗꯤ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯨꯄꯔꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯅꯤ ꯑꯗꯨꯒ ꯌꯥꯝ ꯖꯦꯅꯔꯦꯂꯥꯏꯖ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯤ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯃꯆꯥ ꯃꯁꯨ ꯂꯩꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯤꯡꯉꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯃꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯥꯏ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯑꯃꯅꯦꯅ ꯂꯧꯅꯩ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯀꯌꯥꯅ ꯃꯥꯒꯤ ꯇꯁꯦꯡꯅ ꯍꯪꯉꯨꯔꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯦꯟꯖꯔꯕ꯭ꯔꯥ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯑꯌꯥꯝꯕꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯁꯤꯟꯐꯝꯁꯤ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯄꯦꯟꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯣꯛꯐꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯖꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯕꯅꯤꯅ ꯑꯃꯗꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯕꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯃꯥꯒꯤ ꯌꯨꯝ ꯀꯩ ꯎꯄꯥꯡ ꯁꯨꯅ ꯐꯖꯅ ꯂꯩꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯀꯌꯥꯁꯨ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯦꯟꯕ ꯏꯔꯩ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯀꯔꯤꯁꯨ ꯑꯦꯆꯤꯞ ꯇꯧꯗꯕ ꯈꯨꯗꯝ ꯑꯣꯏꯅ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯧꯎ ꯁꯤꯡꯎꯔꯒ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯄꯦꯟꯕ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯄ ꯃꯃꯣꯟ ꯃꯤꯅꯣꯛꯇꯣ ꯎꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯣꯏꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯒ ꯑꯗꯨꯒ ꯃꯤ ꯃꯁꯥ ꯃꯁꯥꯅ ꯊꯝꯃꯤꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯕ꯭ꯂꯣꯛ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯗ ꯑꯄꯟꯕ ꯄꯤꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯁꯤꯃꯛꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯨ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯅ ꯋꯥꯕꯁꯨ ꯅꯠꯇꯦ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏ ꯈꯔ ꯑꯃꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯈꯔ ꯑꯃꯅ ꯄꯦꯟꯗꯕꯩ ꯈꯣꯜꯂꯥꯎꯁꯦ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯂꯩ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯊꯣꯛꯑꯕ ꯌꯥꯅꯕ ꯂꯩꯔꯒ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯃꯤꯀꯨꯞꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯒꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯗꯨ ꯄꯦꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨ ꯀꯣꯞ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯕꯁꯨ ꯀꯌా ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯍꯣꯏ ꯍꯥꯏꯅꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯜꯂꯕ ꯑꯗꯨꯒ ꯂꯩꯐꯝꯗ ꯂꯩꯇ꯭ꯔꯕ ꯅꯣꯡ ꯌꯨꯔꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯑꯊꯥꯕ ꯐꯤꯔꯣꯜ ꯂꯩꯇ꯭ꯔꯕ ꯀꯅꯥ ꯑꯃꯗꯤ ꯃꯗꯨꯒꯤ ꯐꯅꯌꯥꯝꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯐꯕꯔꯣꯝꯗ ꯄꯣꯖꯤꯇꯤቭ ꯊꯤꯡꯀꯤꯡ ꯂꯣꯝꯗ ꯂꯩꯔꯒꯁꯨ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯑꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯃꯅꯦꯅ ꯂꯧꯗꯕ ꯌꯥꯏ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯇ꯭रीम ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯕ ꯃꯤ ꯑꯃꯅꯁꯨ ꯄꯦꯟꯊꯣꯛꯑꯒ ꯍꯤꯡꯕ ꯉꯝꯕꯁꯤ ꯁꯨꯡꯂꯩꯃꯛ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯕ ꯑꯗꯨꯒ ꯔꯤꯌꯦꯂꯤꯇꯤꯁꯦ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯑꯋꯥꯕꯕꯨ ꯑꯣꯏꯔో ꯑꯁꯥꯕꯕꯨ ꯑꯣꯏꯔꯣ ꯑꯏꯪꯕꯕꯨ ꯑꯣꯏꯔో ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯕ ꯃꯗꯨ ꯀꯣꯞ ꯇꯧꯕ ꯉꯝꯕ ꯃꯗꯨꯗ ꯍꯩꯅꯅꯕ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕ ꯉꯝꯃꯕ ꯑꯃꯗꯤ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯑꯕ ꯃꯤꯑꯣꯏꯗꯣ ꯃꯗꯨ ꯄꯨꯟꯁꯤꯗ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯕ ꯄꯨꯟꯁꯤ ꯑꯃꯅꯦꯅ ꯍꯥꯏꯗꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣꯕꯨ ꯃꯁꯤ ꯂꯟ ꯊꯨꯝꯅ ꯑꯗꯒꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯕꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯐꯝ ꯆꯥꯎꯕꯅ ꯄꯤꯛꯄꯅ ꯃꯆꯥ ꯃꯁꯨ ꯃꯥꯏ ꯄꯥꯛꯄꯅ ꯅꯠꯇ꯭ꯔꯒ ꯄꯨ ꯄꯥꯡ ꯁꯨꯕꯅ ꯉꯥꯛꯇ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯃꯥꯏꯊꯤꯕꯁꯤ ꯂꯦꯞꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯪꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯪꯕꯤꯕꯅꯤꯅ ꯑꯩꯗꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯦꯗꯥꯞ ꯇꯧꯕ ꯑꯃꯗꯤ ꯃꯗꯨ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒ ꯃꯥꯡꯂꯣꯝꯗ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕ ꯉꯝꯕ ꯅꯤꯡꯍꯟꯅꯗꯕ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯉꯒ ꯀꯞꯇꯅ ꯂꯩꯕ ꯅꯠꯇꯕ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯣ ꯄꯨꯟꯁꯤꯗ ꯋꯥꯍꯟꯊꯣꯛ ꯂꯩꯔꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯃꯤ ꯃꯗꯨꯕꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯅꯦ ꯂꯧꯖꯅꯤꯡꯉꯤ ꯍꯣꯏ
asi hai tu na su khut tunggun na pullaga koi gi as ai gi laibak se kaya phabadi na tre ko hai na ninghan na leiba madu da penthoi bani hai na kaim ta su da nom da leiba du budi na chade aina honapam thokpa honaraba aina tawpam thokpa tawraba madu da phangba mahei do aina chajaba madu da penthok saba ngamba aina musumai na thamsage Thagatai sir na yam phajana elaborate tawraga hariba process explain to be the mutam thagatai sir ai yi isagi journey da su phangna jabada sir na haibri basi aisu sir ga adum moche ai mane na khanje maram di sir na hujik haibri se aina understand tawjari se ai kanagumba amgi punsida magi profession da yamna success oiraga su magi Wahanthok Leiba Punsi ma oidaba yai maram di managi well-being magi nuaiba emotional well-being haigadra si khoigi nuaina leiba ngamdragadi magi profession do da yamna success oikriga su mingchet urong khinbo oiraga su ma se Wahanthok Leiba Punsi mani haina lobu yaroi ado atopa opposite side amu khoina hai kanda kanagumna magi profession da yam wangna natraga sin thumgi magi da yam wang level da yogjadraga su magi average ki thak amada magi kaitare self sufficient ba level am da leijaraga su mana karigumba emotionally karigumba nuaina mai punsi do mai family du da nuaina hingzaba gamagadi mamang chakhat pagi lambi da leptana sasan ba leptragadi aduna su hena Wahanthok Leiba Punsi ma oibra haina lowe yai habise ai understand tawje sarna habiri du dagi ko chame aduga thamjaning bamna hariba mikup tu da magi punsi si kanagumam na yengbada Wahanthok Leiba Punsi mande da magi se na khalam taraga su lagado mikup singda mana asugma wakhalon singa loina na manglom da sum sangchilak pataraga di mayam na uri ba miyeng adusu tabna magi si chumine haidana nongma nongmi chawkhalakpa aduma punsi ma di soidana oirakani haibagi thajabale Sumi sir sida akhoi magi ani khakta hujik sir ga discuss tawjaba sida ina ubo phangjai kanagumi punsi magi punsi se magi profession da di adum yam success oiba adu mathang magi leather se kakhatliba at the same time magi marom da akhoi haisina magi emotional well-being magi happiness magi joyfulness mai punsi da ko mai punsi da ise nungairi ningba thungi haibagi khanjaba manungdagi from within adugi khanjabagi level ama adugi degree ama hairiba lambi ani si karigumba single person amagi unique person amagi punsida ani se well married oiraga magi ani makta yam fajana akhoi kai parallel oina mai pakpa ngamagadi hena Wahanthok Leiba Punsi ama haibada si langadra sa yam chame adada ina mong pusanjani ngai sina Wahanthok Leiba Punsi ama si it what point of time aina lep ka dori no haibsini ado aina mu pusanjani ngai sina live haibsini continuous process amani masirisa aka akum soidana lakani awanga nem soidana lakani haibadi khudamoina amna live rom da pura kanda yamna ina kaira kunba natragana aikoi gi yamna well achieve oiraba natragana mayamna yam nuksi be mi ma oiraba magi live sida narakpa yeglakpa adagi thabai ingkhangi maramda apanba yauruktaba di oiramo haijariba aduna asumna oirakanda su Bikup kuting oina lepa matamda whatever situation he or she may be mana lairiba situation du dai da mana accept to mga bai ba mo hay ma ito na haisaninge acceptance laitraga as unthok panika asigumba thawdok se ai ngonda da thoida natraga aina suyamna wan honazaraga karigino ai ngonda sumaina awaba pibiri subo haina grudge tawraba pendraba adu orgadi mana punsigi reality si masakhangba watle haina idi lawjagani ba aduna punsi haibasi magi tungan ba different aspects like apabaga patabaga angobaga amubaga asugumba athumbaga khabaga asibu yansanaraga asengba punsigi mahau thokpane haijariba adu kanagumba mana apabaga ta sum oiba punsi dubu Wahanthok Leiba Punsi ne na lorumba su yai aduga aigi miyeng dati madu Wahanthok Leiba Punsi nate poglaga di makhal mathen suna chaba usopta akhaba thumba ayakpa loina yawba dumaina aikoi gi punsi gi tongan batangkakta tongan mahause mahau leina lobanga maba mi to adune ba Wahanthok Leiba Punsi haibse aduna at what point of time nang assess story no haibadu da lei ado ai kanagumam na haizege satrama hairasi masi first tare kariguma choba exam amada adu mana sahi ahum mari sang honarakpa matam sidadi masi atam supada kariguma ma wali kariguma ma phangdri ai tanari ai nungai rakhini na sum lelaga
hairiba first taba numitu khaktang nungaiba adu Wahanthok Leiba Punsi natte mana first taba numitu yauna na honabada mana sahi enum sangna honagriba maduda pagriba tumgidriba chagidriba sana khonaba the entertainment kya sacrifice tokriba matam dusu mana kano to accept to loina enjoy to bangama madudai the masi penthokpa amadi nungai thokpa ngamaba sajanaba nataba Oibagi aina angka si hotpada nungai jaba angka phone tarasu tadrasu aina wari si pabada aina history gi chapter si pabada aina yamna nungai na pajakiba adugumba mioido madubuna aina Wahanthok Leiba Punsi na thamjaningi se yam phajai sir yam singna sir na explain to bire sir sida khoi gi kana gumbam na magi punsi ki vision natraga magi destiny goal ama mana lepseri do goal do achieve to one numitu da magi nungai ba do oigani haina khallagadi langani magi journey do da mana kamaina masabu nungai na joyful loina mai punsi do da enjoy to na mai journey do satpa both ups and downs lakpa kanda life city khoi gi season oibani seasonal oibani na cyclic movement am da satpani na mi oiba kutingi punsi da ups and downs city adum inevitable oina adum lakpani na ups ta su down su ani magta kamaina isana isabu navigate tawraga isabu morally natraga mentally down ohendana ani magta gi ka hatare gi experience equally adum aingonda nungai ba ohena journey do enjoy tawraga chatpa ngamba si hena sarna Wahanthok Leiba Punsi gi ka hatare sigi maru oiba important oiba element amane hena sarna thambire ko sir chome chome koi yam manari aina kudam amtanga pizage akoi baruni kare baruni ka ba chatpa sida baruni ki maton lombado adu baraba aina achieve to bai se aina nungai bai se adura natraga makhong dagi na tamna kare amu nan thui ade mu wangkhalle ade mu kumdai adagi laicheng le mafam da mu khara sitli ade u da pare ga mu yale adu natraba koi baruni ka ba gi experience hai se adu mai tawdana life sisu magi end point amu khak tu ngai ba gadi karino end point oi gede bu sibanu mituna oi ni ba adu sibanu mitura ba koi ki punsi hai se adu mai tawdana akoi na kariguma me achieve to budura ba nungai ba hai se agi wakal dadi achieve to na ba hona ba jali ba journey do adu magne ba aina enjoy to gudab se adu how many of us can achieve that type of acceptance and the karikawi enjoyment or pleasure out of our every moment of our journey akoi journey ki miku khuding mak se masida akoi kanana koi kaya yamba akoi mioi basingna madu ki nungai ba du phange ba adu mai nungai ba ngam mi do adu adi am kale adi makhoi sine ba tasing na punsi da nungai ba hai se kai dungai lak do no agi thasi kai dungai lak do no agi purnima hai du na taba purnima gi numitsu adum nungai ba thasi gi numitsu karigumba magi top mahau madu adum le enjoy to bangam ba adu bu akoi na yamna punsi ji hingba hai ba mi aduguma mi amane na iti khalli manaram dabdi ai ko mi ki mi eng sikenaram gani yam bhai sir hoji fauda khoi gi viewers sing asu sir na thambi ki ba mamangi paukhum amani sina yam sing ne khoi gi punsi gi nungai ba masung punsi nungai ba hai ba khoi gi Wahanthok Leiba Punsi ma hai ba si kari buno hai ba charak ba understanding amadi sir gi view se mayam puno na absorb to bang ambire na I thajai viewers sing na kari gumba any question hangbini ba leiraga su atraga mamal yam laba suggestion gumba kari gumba pibining ba leiraga su khoi gi scrolling the pizari ba number sida whatsapp to birak pa yagani khoi ni matam sabada adugi reply dum pizarake sir lening ga tanajaraga sir mathang daina lakchaning ba question si hozik khoi gi sir di miyam gi kaya tare in large scale ko sir gi office su sir gi sir na mafam kya da su visit to biraga sir gi makhal gi medium da sir na mayam da serve to biri sir haktheng na sir na khoi gi Manipuri gi miyam sing gi hai tare consultation mental health ki consultation natraga ma khoi de advice bibi ba to bi bani na khoi gi miyam gi lei ba khoi gi mental conditions natraga well-being natraga emotional well-being se sir di am phajana siga khoi gi acquainted we na loje sir gi wakal da ngasai gi hai ba sir na thambi gi ba khoi gi both ups and downs ani makta manage tawraga navigate tawraga enjoy tawraga journey su bu lead tawna chatpagi sigi lambi sida khoi gi Manipuri gi leiri ba khoi gi miyam sigi chorak pa situation se sir na kamai na evaluate to bi sir am thambi be yagadra
ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯌꯥꯝ ꯅꯛꯅ ꯆꯠꯃꯤꯟꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯑꯩ ꯐꯪꯖꯩ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯂꯧꯖꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯌꯥꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯁꯥꯖꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯩ ꯑꯁꯤꯁꯤꯗ ꯑꯩꯅ ꯈꯟꯖꯕꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯃꯈꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯥꯅ ꯂꯩꯔꯤꯕ ꯀꯣꯟꯗꯤꯁꯟ ꯃꯥꯅ ꯐꯪꯉꯤꯕ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕꯁꯤꯡꯁꯤꯗ ꯍꯩꯅꯅ ꯂꯩꯕꯁꯦ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯒꯤ ꯑꯌꯥꯝꯕ ꯄꯔꯁꯦꯟꯇꯦꯖꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯁꯤ ꯄꯦꯟꯗꯕꯅ ꯃꯥꯡ ꯊꯥꯕ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡ ꯊꯥꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯅ ꯃꯥꯡ ꯊꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯇꯁꯦꯡꯅ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕ ꯂꯥꯏꯐꯀꯤ ꯃꯣꯃꯦꯟꯠꯁꯤꯡꯁꯦ ꯃꯁꯤ ꯈꯔ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯆꯤꯞ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯟꯅꯗꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯑꯩ ꯎꯖꯩ ꯑꯗꯨꯅ ꯑꯌꯥꯝꯕ ꯌꯨꯠꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯁꯤꯌꯔ ꯇꯧꯅꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯦꯜꯞ ꯇꯧꯔꯒ ꯃꯥꯡꯗ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯈꯟꯗꯤ ꯈꯟꯅꯩ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯥꯎꯃꯤꯟꯅꯕ ꯑꯃꯅ ꯁꯥꯎꯔꯤꯗꯨꯗ ꯑꯃꯅ ꯃꯩ ꯍꯥꯞꯆꯤꯟꯕ ꯑꯃꯅ ꯁꯥꯎꯔꯤꯗꯨꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯗꯨꯒ ꯄꯦꯟꯗꯕꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯦ ꯃꯊꯪ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄꯗꯨꯅꯦꯕ ꯄꯥꯝꯖꯔꯤꯗꯤ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯃꯤꯟꯅꯕꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗꯤ kaya ꯌꯥꯝꯅ ꯂꯧꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯅꯕꯒꯤ ꯃꯔꯝꯁꯤ ꯃꯌꯥꯝꯁꯦ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯅꯥꯆꯣꯝ ꯁꯦꯝꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯗ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ITꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯣꯏꯅꯃꯛꯁꯤ ꯐꯪꯉꯕꯅꯤꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯊꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯔꯤꯌꯦꯂꯤꯇꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯦ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎ ꯑꯃ ꯍꯦꯛ ꯂꯥꯛꯄꯒꯨꯝꯕ ꯏꯀꯪ ꯑꯃ ꯍꯦꯛ ꯊꯣꯛꯄꯒꯨꯝꯕ ꯑꯦꯚꯣꯏꯗꯦꯕꯜ ꯗꯤꯖꯥꯁꯇꯔ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯂꯥꯛꯁꯤꯟꯕꯒꯨꯝꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯦꯟꯅꯗꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯕ ꯍꯥꯏꯖꯔꯤꯕ ꯀꯣ ꯑꯗꯣ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯂꯝꯗꯝ ꯑꯃꯗ ꯂꯩꯄꯥꯛ ꯑꯃꯗ ꯑꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯝ kaya ama ꯂꯩꯔꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯋꯥꯠꯄ ꯂꯝꯁꯨ kaya ama ꯂꯩꯔꯝꯒꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯁꯤꯗ ꯑꯩꯅ ꯁꯥꯎꯔꯀꯥꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ somehow ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ improve ꯇꯧꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯒꯗꯤ kanagi mateng kanagi contribution su torksanu adubu madu ngairudana ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯁꯨꯝꯗ ꯌꯥꯝꯅ ꯄꯨꯁꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣꯕꯨ ꯂꯥꯏꯐꯁꯤ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯕꯤꯔꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯝꯗꯣꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯇꯥꯡꯉꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯉꯕ ꯃꯇꯝꯁꯤ ꯑꯗꯨꯝ ꯁꯥꯎꯔꯪ ꯃꯩꯔꯪꯅꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯁꯨꯝ ꯃꯥꯡꯈꯤꯕꯁꯤ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ overall ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ external conditions infrastructures ꯂꯩꯔꯤꯕ environment situationꯁꯤ ꯐꯩ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯏꯅꯩ ꯍꯧꯖꯤꯛꯁꯤ ꯀꯂꯤꯖꯨꯛꯅꯤ ꯀꯂꯤꯖꯨꯛꯇꯕꯨ ꯀꯔꯝꯕ ꯑꯐꯕ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯇꯥꯒꯗꯒꯦ ꯀꯔꯤ ꯎꯒꯗꯒꯦ ꯃꯤꯠꯁꯤꯗ ꯍꯥꯏꯅꯩ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯂꯤꯖꯨꯛꯇ ꯄꯣꯛꯂꯛꯑꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯀꯞꯄꯒ ꯁꯥꯎꯔꯒ ꯁꯨꯛꯇꯣꯛꯑꯒ ꯂꯩꯒꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯁꯇ꯭ꯌꯖꯨꯛ ꯂꯥꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯑꯗꯨ ꯁꯇ꯭ꯌꯖꯨꯛꯇꯨꯕꯨ ꯑꯩꯈꯣꯏ ꯌꯥꯎꯕ ꯐꯪꯗꯣꯔꯤꯕ꯭ꯔꯥ ꯐꯪꯉꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯇ꯭ꯌꯖꯨꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯁꯨ ꯀꯂꯤꯖꯨꯛꯁꯤꯗꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯁꯤ ꯌꯥꯝꯅ practical ꯑꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯊꯖꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯡ ꯆꯨꯗꯅ ꯅꯣꯡ ꯆꯣꯠꯂꯕ ꯀꯥꯟꯗꯁꯨ ꯅꯣꯡ ꯆꯣꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯉꯥꯛꯇꯪ ꯍꯦꯛ enjoy ꯇꯧꯅ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯒꯁꯨ ꯍꯨꯃꯥꯡꯒ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯡꯗꯨꯅ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯌꯥꯝ ꯄꯥꯏꯁꯜꯂꯛꯑꯒꯁꯨ ꯉꯥꯛꯇꯪ ꯃꯥꯏ ꯃꯤꯠꯁꯦ ꯇꯩꯊꯣꯛꯑꯒ ꯉꯥꯛꯇꯪ ꯍꯦꯛ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯅꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯦ ꯀꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯄ ꯉꯝꯕ ꯑꯗꯩ ꯏꯔꯨ ꯃꯥꯏꯊꯖꯔꯒꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯕ ꯉꯝꯕ ꯑꯁꯤꯅ ꯍꯦꯟꯅ practically ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ mental well-being ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯁꯦ ꯃꯇꯥꯡꯁꯤꯗ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯗ
ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯖꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯑꯦꯁꯤꯗ ꯐꯝ ꯂꯩꯔꯒꯁꯨ ꯃꯥꯅ ꯂꯥꯛꯑꯒ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯅ ꯃꯉꯛꯇ ꯌꯦꯠꯂꯤꯗꯨꯅ ꯇꯩꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯗꯨꯝ ꯇꯞꯅ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯎꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯗꯅ ꯏꯃꯣꯁꯅꯦꯜꯂꯤ ꯄꯦꯟꯗꯅ ꯂꯩꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ it doesn't depend on the situation, it doesn't depend on the environment. Actually ꯑꯩꯈꯣꯏ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ adjustment and adaptation ꯍꯩꯕ ꯃꯤꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ mental well-being ꯁꯤ ꯈꯔ ꯐꯪꯒꯅꯤ ꯑꯗꯨꯒ at any situation ꯄꯦꯟꯊꯣꯛꯄꯕꯨ ꯍꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯕꯨ ꯍꯩꯇ꯭ꯔꯗꯤ ꯀꯞꯅꯤꯡꯉꯥꯏ ꯋꯥꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯦꯅ ꯑꯩꯗꯤ ꯈꯟꯖꯩ Sir, Thagatsari. Sir, matangsida aina khajikang hena aina akhoi deeply changjaningba point amang asigi youth aigi youth ki matang daina hena aigi puning changjaningbagi maramde tegi sunate ngasigi youth sina tungi punsigi jumbiren haido oihodoi makoina mahut silaga akhoi society se amu progressive ba magi da makoina lead tawroga chattoi aduna ngasigi youth ki akhoi youth se millennials Gen Z kaina hujik mayam na hani makoi je amna hoigi mogi patience level se yam thina likpa adaidi on the other hand makoi se instant gratification hojik haiba ga hojik phangba adu pamba ado at the same time hoigi mamangi hoigi baba hoigi generation adugi mamangi generation makoi su matam da youth tai do oiram mini ado makoi na young people oiringai matam da makoi gi leramba patience level duga hojik leiriba youth sing sigi patience level siga yengnaragadi yamna difference oiba aduma amakak ai uba phangji to sir na thambiriba point aduga hypet mari leni ayana lakchaningi ba point di nate sir khoigi hanagi khoi baba oina natraga dugi idha oina palingai gi generation amani mamangi matamduda phangamba khoi punsi ama hingbada phangamba khoi comfort level natraga khoi convenience level अखोई facilities मैम सर ने अखोई लंबी थोंग हुजी फगलकपा अदे अखोई टेक्नोलॉजी चाउखलपगी मतांग दा पनबीखरे अदो अखोई पुंसी अमा हिंगबदा नत्रगा पुंसी अमा माई पाकपगी लंबीदा चटपा कांदा दरकार ताबा मखोई रेसिपीज मैम मखोई facilities मैम नत्रगा convenience and comfort मैम से मतंदुददी यामना ngasiga compare तौरदी यामना हंथबा थाकता लेरमे अदु एरेगासु मखोई अदुम मखोई पुंसी दो अवाबा पुंसी मोइदी अदुम enjoy तौरगा लाई On the other hand, sir, I samagi pusida haijabakanda ihagna angang oringi matamda aigi remote oiba village yam nungsiba phajaba village tuda akoigi leikhom khuyona akoi puthaba leikhom adugi lambi duda 8 kilometers chalaga school yaujaraga halaga mu akoigi khungang dugi saniroi sing sieli ado matam duda ina san silingi matam do ngasi ina visualize tawjama memorize tawjama damda ina khanjari hauze sir matam duda I pusido yam awaba ina kesu matam duda feel ke do tawgide imana basinga loina na isai saktana san mayam do selaga ngasi di san se mangdre san sure matam chana lae san se koina senba kanda ngausana dre kaina akoi nuai ni se sagna dum nuai ba punsi ma dum oiri ba sir ngasi aina si film ti yora kanda aina when I look back to that particular past time, I huji mukhale puri punsi de awa punsi ne na ado ai luxury sir koi ngasai ki technology sina open oira kan the internet sina almost free oira kan sida social media da mi atopagi punsi nungai ba semga nungai bara natraga semga nungai ta bradi khangde adu nungai ba malhan ba video kaya uraga makhoi gi leiriba situation duga ina isagi punsi compare tawraga ado ai punsi se warabra kaina comparison se ma lakpra sir aina huji hangjan lakchani se koigi ngasi gi Gen Z sida su yamna problem weri se kari maram nano mokhoi short tempered oriba patience level handariba si maru ba core reason ama kha hairagri sir gi mota kari lebi ge sir yam phasaba point khare pokhatpire si aisu khanabda masaruk yazaningi asai thambikriba matamdugi punsirol kuidribane haise diket ahumari gi wani ni thambiri se adudaita haidi lifetime amada thengnaba khenaba ani duni thambiri se adu matamduda leiramba myoisingna nungai ba phangkidabra moisi wana len kibra waba punsi oina lawkibra hardi nate karigino bu makoi gi matamduda makoina ambition makoida leiramba koigi moina phangningi ba pottugi thakto adu yamna wangamde matamduda thamjage chahi magi low incol sudana
chap chana kota kaida phau hapsan khraga injang na pi phajana tharaga nga chak phajana lidana tamaga aduga kumai lila pala khara yengaga maduna punsigi nungai bagi pandam do dum oinarami aduga ahen baga uramde adubu ngasidi aigi sida uriba aigi phone sida uriba pot mayam sidi ngasai thambiri dumaina mazu taseng na nungai ba hawba potla natraga nungai to potla haibadi khangdaba yengbadati mit amna thakpa kudamoina aikoigi same kanosi aikoigi garments fruit piron karikrasi aikoigi phajagraba chauba mai amna thangba showroom amada leiba kan kayagi matik phajai aduga topa icham sama dukan thamba kandadi madugi magun kara handabagumna tawi adumain todana aikoida mit potse masi yamna hengat aduna aikoina uriba nungairamgani na asa toiba khaliba imagine tawriba portuga ngasi leiriba aikoigi aina hujik phangiba aigi environment phangiba facilities and infrastructure siga adugi matik thaksi khenabana maram orga aisi always aigi si wali boy da sumningaga asdays da penthokpagi pot singam dabra haibasima number 1 adigi number 2 da ngasai thamjaba easy gratification aduga yam tuna bamba phangningba impulsive oiba khandabai saruk watpasidi thaina koigi paipangi matamda leramba youth sing du su dum lerami sidi adolescent behavior ni masidi thoina change tawdabra na khalli adugana ni akoina e saringai da aduga e nemtharaba koigi e hallaba matam kaina hansing na habibedo sei matang amada di koi khandhabugi chang silai ngalingai matam inkalakpa matam da di loinamak ngamado boiningba any pamjaba pot ma hekta phangado boiningba madugi wakalon si koigi adolescent sing da dum lerambra na ikhanse aduna khenari badi aikoigi unrealistic ambition haijabtare aina unrealistic ambition si wangman gare aduga aikoigi life se masi su hek pingai dagina hauzik phau sida koigi youth sing haijabani ko gen g gi makoina uriba pot sing se real dagi virtual na hele haijage ai real life da akoina uriba pot sing se masi dagi di moida virtual life da uriba virtuality oina uriba sargi phajaba pot ki mahau adagi mi gi pije chaksa amadi phajabagi koigi definition bujabagi koigi kano se yard six se yam kenagra haijariba aduna akoina achauba phajaba model amagi saktam pije chaksa figure yengoraga koi lekai da lei belai sabi macha amasi ifa phajada boining bagum bazane na khanjai aduga mina chariba salatu ururaga phajana leitenglaba patra hapaga chariba salatu ururaga koigi u makhongda phamba inegi pofamda phajana chamthoga suriba singjudagi hena haubugumna khanbraina ai khanjai aduna masi reality da lakpa ingamgamdaba akoigi virtual world amada akoigi tasengna magun khangdriba pot amabu yamna hena magun wangna khallu brain khanjai khudamoina akoina western world sida yamna hena nungarangani hena khalle koi ainga akoigi youth singsina so akoi baw khalle as nungarangani da moi punsi se whereas most of them are coming to India for spiritual and mental well-being asikarigino adunadi hainabam su lai lamgi sanna machi sangi natraga atopa mafamda uriba koi lampak sina hena napi si sangi kaina hainabale masi su ai chumrain khalle ado uriba pot sing akoigi da fit toriba koi mind da akoigi perception mit na kong na ton sirista akoi da fit tori pot sing se reality dagi yamna lapa pot na yamba oibrai na khalle aduga ngasai impulsive oiba khudakta easy gratification phangning basina maram oirakanda makoina larik laisu kanna paraga natraga thabai inkhang kanna suraga paisa talaga jeep car afaba yum sarba adugi mahutta khudakta black market kuma tawba drug la lon bagum tawba natraga somehow easy paisa se phanga kanda yamna nungai na leiba manba punsi kharsu koigi anakba akoi bada dum uba majusu moi yam ngai to moi nangba adu mokoi gi pungning wakhalda moina leiriba jeep car amadi phajaba yum dolan pura dolan adugi manungda leiriba mokoi gi pungning wakhalda kayamu yamna waba kayamu yamna kiba kayamu yamna uncertainty leiba kayamu yamna nikting law punsi no abdi moi khangdab moina du khangam tardi karimo kala moi nai khalle akoi crorepati oiragasu mokoi gi nungai bagi chang sidi ai minus celebrai na khalleba kaiguno paisa sina yamda yamati paisa sangbada yam wai haba pot amasu ai taje ai di paisa yam pai dam dina adumakti experience tawjadri aduna masi
su akoigi lakimi sina ya akoigi mana awa su dum taze anum sini aigi Wahanthok tadi akoina youth sing sina asyamna mind unrest orise mase koi spirituality rom dagi reality rom dagi sum laptorpa material world rom da sum naksalapa material world haibasiga mental well-being adu gi mati lapnagre adu material world laptoraba natural rom da koi gi nature rom da sum sangsal laiba mi do madugi mental peace and the mental well-being di asuma hengalakani na ithase aduna ngasi koina thoiba koi gi ming climate change laiba punamuk se koina nature da kana horubai ne aduna akoi di nature da aduga samna harabada hujik su urban area ga rural area ga yengnabada rural area da na hena yamna ing tappa nungaiba akoi gi nuksit makta silasu tengba nungaiba li sitpa nuksit kai do akoi thengnajai aduga swai da di li sitpa malang ba kai do di yam lapkre aduna artificial loiba laiba da na bis phamda haibasi ai kaya thajade tasena koi material worlds na wangkhat kharaga robot tong on rakan da di awa nungai mangi adu yogdrengi marak sli am waga drai na kanjai Thagatsari sir sir gumba yamna experience lairaba hiram sida yam sangna pusida dedicate obiraba skumba qualified oreba sigumba mioi khantana sir na thambiri bahari ba point sing thambiba ngambi gani na ai thajai sir sida ina sir isagi opinion amtanga matang hida sir aina khanjaba amtanga sir dagi ai validate tawjage sir aina khanjabada ekoi gi aina tamjarakpada miyobagi punsida miyobagi punsi se mapung phaba punsi ama oibagi damakta guru ahum lei hana haini ahambada ibu pokpi bai mai pa ai parents na guru ama oire ani subasina ai formal education pibirakpa ai oza sing makoina guru ani suba guru oire ahum suba guru amasung khwaidagi maru eba guru akhoi punsi se practical life ta sangpa kanda mapung phaba punsi ma piba ngamba dugum bagi engonda education pibi ga doba spiritual guru se sigi jaga se sigi mafam se ngasigi youth akhoi gi maru ina akhoi Manipuri society da sigi jaga sima akhoi vacuum oina leirabra ina aigi thajabani sir simak na maram oiraga akhoi gi ngasigi youth sina akhoi ka hatare punsida maturity natraga akhoi patient maturity kitang nemba natraga maturity leibasu yam yawi yamna akhoi punsida experience leiraba yam thuna nganna experience leiba kaya su yawi but by and large ina haijabada akhoi patience impatience oiba patience watpa adaidi over ambitious oirakpa comparison tawba adaidi sugumba sigi phim se sarna su thambire si akhoi age group sigi su problem ni akhoi mamangi generation da su dum oiram da banate but matang se sir akhoi spiritual guru amagi jaga se aina dum aigi observation da sigi jaga se vacuum oi lei hai bisa ina mai khanji sir kari habi ningi si matang ayam no ai be yani akhoi ki guru homework se wale guru om khakta nate ahan bada parents ideal parents hai tare ko hai badi sir ki voice ekdam crack chali sir bada interrupt ho jage sir ki voice ekdam crack chali kan tori break to am tanga repeat to se sir am no yar bring biro yare sir ausiki homework se amna ai gisu mod khar thamjage spiritual guru khakta nate husik wali se akoi gi yanan ba parents imai pa se nukshi ba habiduna mani ko imai pa loina maksi akoina lai dongna kan batai kari gno bo imai pa tu ki through dane aina taibang si u bangjari se ko fagera faroda adaida aseng ba imai pa na akoi da habidi koi gi husiki gen ji sida bibi gadaba magi contribution habidi akoi gi aseng ba afaba achumba adagi integrity aduga aran mangang daba afaba thabak toba asigumba mingonda lan daba khottabagi potse kayamna makoigi wahaina nataba role model oina kayamna takpirabage utpirabage haiba pot ama adagi mu practical oina la abada nisanu sa chawa phatte nisanu sa charoi dabani achumba koigi afaba chinjak chagarga pungning su haksang su wakal su nungai gadabni kaise kayamba parents na ngasi koigi gen z sigi mokoida adugumba utpibagi khudong chabado leirabage haibasma itamjage anisubada akoina chatliba
koigi school sing either government ki oirasanu natraga private ki oirasanu ko different level da makoina angam ba kuna dana angang sing si semina ba nei adubu hairibo ja sing si marakta kaya yamna ideal oina akoi uba yaba oja kaya yam yaurabage natraga school ki environment sida akoi ki textbook ki natraga bookish knowledge tu ki nate ko ina hajarish madaidu da akoi ki yamna ideal oiba akoi ki mi ama oina akoi personality develop tawba kanda changa da machak sing se oja kaya na natraga azuki non teaching staff kaya na makoi da akoi role model oina utpa ngambira bage habi kudam oina akoi takpi ka da oja sing sina karma into raga mark yamna phangadage fair means da or unfair means da whatever means sijinaraga mark phangaga akoi school gaming chat poraga loire kaina khanba akoi gi mafam matam su yaudam na te hajariba sida dum yam chawba akoi gi vacuum ama mu leiren khanje masi exception ne na I lawja de masi majority na to brand khali except some good schools karana tana adu hariba school sing du yam unpopular oiba school ne swain to the school sing se number third the spirituality ki maramda lakanda di akoi na spirituality siga religion ga hek manana lawba gumba aduga adusu spirituality sina practically on thorpa matamda le promotion amada common man amada koi yauna na bai damukta di religion sisu yam phaba koi gi kan medium aman hajariba natraga di koi spirituality si yohan mangam de ba khara wange hajaba tare aduna koi gi religion sida yenguraga su koi gi kunai sida ngasi gi youth sing sina kaya yamna mapungning set na koi gi religion sing sida natraga spiritual gi direction sida kaya yamna matam amadi wakalon si thada bangam bage haibasisu kara name rai na khanje aduna overall hariba koi gi youth sing sida loina blame to busu yadri makoi hek poklak padagina ngashi phaugi lairebe punsi sida makoi na uriba tariba akoi na thengnariba experience mayam si makoi da negative oiba natraga not so very healthy adugumba situation ngakto ura abanina makoi gi koi formative age sida asigumba mayam sina uragada sumlak panina makoi wakalon sida masi reality ni natraga masi way of life ni masi wakalon si smain to bore adi kunai haibasi smain to bore haina makoi da ugrabra haibagi ai akiba leijaiba aduna hariba akoi gi guru homework se koi wazan thambi bai matungina masi khara khara akoi awat palai rabra ni khanje aduna akoi na akoi gi ngasi gi Gen Z sida loinamak maral season badi lan gani ni khalli makoina ngasi bawda hek pokpadagina ngasi gi chahi sibok yorokpa matamda makoina uriba tariba makoida inputs oina phangjariba pot singse masi yamna healthy oiba watpa negative lom da khara chatpa aduna maram oirakanda makoi singa sigi condition ngasi gi phibam si or plan khalli aduna makoi si sumthoksi aduga loina na akoi kuching baksu khara sumthok binaraga akoi gi khasiktang khantharaga ngangba kasitang khantaraga tauba kasitang khantaraganda akoi yamna calm oiba mongda life accept tawbasi angangsing da su tambi ba mathau tarabra haibase aina khanjai Thagatsari sir yamna akoi elaborate oina sir na thambikre matang sir aina akoi extreme money khakta aina laksaba kanda akoi sir ngasai thambiba matungina akoi generation khudingi mamangi generation da su dugi mamang da su akoi age group young age youth oiringe matam sida akoi patience level se khara dum wat pagi wari sir na mamang da su dum thambire ko aduga aga high base generation kaya dagi generation khudingi mathang oina hariba problem se dum generation khudingi matam dugi youth sing na dum kaya experience organ traga makoina demonstrate oraga labadugumba behavior pattern amani ko ado sumaina lakpa taragade aina thamjaningi se koigi miyoibagi human society natraga human race se adum progressive oiba magida chatham thoye na khanjai maramdi akoi technologically haijaba taragadi chahi chama mamangda leiramba technological kaino duga phiham duga ngasi gi phiham ko yam thina akoi advance oire ko akoi gi astronomy de ka haira dia topa graha de ka mars ta ka man on mars ka se mission to banga me huji ko akoi gi progressive oiba mai game da leire haijari ba ado koi gi hairi ba koi gi human generation mayam sida koi youth ki matam da leirak pa sigumba behavior gi oiba ho ba natraga awat pasimadi aigi wakanda generation mathang lakku matungina si se sigi problem se 100% solve oidraga su kamaina navigate tawni haibagi adugumba maturity adugumba education intellect to di aikoi gi ngasi gi generation sigi youth sina phangbam
ꯊꯣꯛꯑꯝꯃꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯎꯖꯩ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯂꯩꯔꯝꯕ ꯌꯨꯠꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯍꯥꯏꯔꯤꯕ ꯕꯤꯍꯦꯕꯤꯌꯔꯁꯤꯒꯤ ꯑꯍꯣꯕꯁꯦ ꯉꯁꯤꯅ ꯍꯦꯟꯅ ꯁꯤꯚꯤꯌꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯗꯤꯁꯀꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯣꯕꯖꯔꯕꯦꯁꯟ ꯀꯌꯥꯗꯒꯤ ꯎꯕ ꯐꯪꯖꯩ ꯑꯗꯣ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯇꯣꯄꯤꯛꯁꯤꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯣꯗ ꯕ꯭ꯂꯣꯛ ꯃꯌꯥꯝꯗꯣ ꯂꯩꯅꯖꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯁꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯌꯨꯠꯁꯤꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯉꯁꯤꯒꯤ ꯌꯨꯠꯁꯤꯗ ꯖꯦꯟꯖꯤꯁꯤꯗ ꯃꯤꯂꯦꯅꯤꯌꯜꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯈꯣꯏꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯒ꯭ꯔꯣꯠ ꯃꯥꯏꯟꯁꯦꯠ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯏꯝꯕꯥꯏꯞ ꯇꯧꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯑꯟꯁꯇꯣꯄꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯂꯥꯏꯐꯇ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ embrace tꯧꯕ ngamba accept tꯧꯕ ngamba ꯑꯗꯩꯗꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯃꯁꯥꯅ embrace ꯇꯧꯔꯒ accept ꯇꯧꯔꯒ ꯑꯗꯨꯗ ꯑꯗꯨꯝ journey enjoy ꯇꯧꯔꯒ ꯑꯗꯨꯗꯒꯤ learning ꯂꯧꯔꯒ ꯄꯨꯟꯁꯤꯗ ꯍꯦꯟꯅ progressive ꯑꯣꯏꯕ ꯃꯥꯏꯀꯩꯗ unstoppable ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯔ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯞ ꯑꯞ ꯇꯧꯔꯤꯕ ꯄꯣꯏꯟꯠꯁꯦ ꯑꯍꯥꯟꯕꯗ ꯖꯦꯟꯖꯤ ꯃꯈꯣꯏ ꯃꯁꯥꯃꯛ ꯂꯩꯖꯔꯦ ꯃꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ age group की victim amane haina su lobo yare to some extent adu masi manageable oiba ngakta ni problem puna maki every problem has a solution akoi na thiru ba wat pa khaktana mar more akoi madu solution phangdabane ne I logje aduna genji masamak makoi na kai to ba yai natraga parents sing su sarna thambi khre parents sing su kai to ba yai adedi oza sing su guru hum mangna kai to ba yai aduga third suba guru अखोगी स्पिरिचुअल गुरु सिदी कंप्लीटली सिदी वैक्यूम होइरे अदो अतोपा पेरेंट ओरिबा गुरु इमा इपा अदो ओजासिंग अखोगी फॉर्मल एजुकेशन पिबिरिबो ओजासिंग अनिसुबा गुरु मखोइदी लैदी लैरगा मखोगी फंक्शन से फजना कहतारे ऑनेस्टली नत्रगा वैल्यू एडिशन तौजरगे हैना डेडिकेशन गे लोइना तौबो खितंग वाटपा सुगुम खर सरगी एक्सप्लेनेशन सर अखै थंबीबा वाही के आदगे इना सर लर्न तौजे सर दो लोइसलकपदा सर दाइना हंजनिंगी से सिगी प्रॉब्लम सिदगी अखोइना रिजॉल्व तौरगा ngasi wahanthok leiba punsi amagi maigei da ngasi gi youth singna khumang chausin bagi lamida sanction si hairagadi sargi yamna akhoi bullet point da haijagadra step ani hum tang sarna thambiragadi yam nungai jagani sir yam pani akhoi gi phana koina suwari sare aduna number 1 da akhoi na sai dagi critically khana jari basi akhoi gi hojik leiriba akhoi gi punsi marel aduga mioi punabagi wakalon amadi pungningi phibamsi loinamak sokchile masi yamna pathetic oiba yamna nungnang ningoi ba mafam amada phimbam amada khongbam amada leire jabanate hariba road block si kari kari dagi oirakpano karam bana oirakpano haibedo hana thiminaraga masi karamain toraga sumthokpa yagadage haibada laknanabagi machak tanjabane na ilaujai ada thambiri ba famdi hojik akoina loisilakpasida akoi si external factor da yamna akoi depend tawdraba aduga lairiba situation sibo akoina accept tawba sina number 1 aduga akoi si problem amagi akoi gi part ama oibagi mahutta madugi solution gi part ama oinanaba honaba adi problem gi ngaktani hogiba generation da ngasi gi generation da lakadaba generation da hariba problem sing du akoina kop tawba ngamadubuni ahingba mi amagi ahingba jiba amagi magun harise madu dum ngamgani ngamsungami ahum subada aina thamjaning basi akoina akoina phangniba pot siga akoina tawgodoriba min siga asi akoi animaksi akoina link tawba ma darkar oi aduga animaksi healthy oiba yamna akoigi aran lambi nataba achumba lambi da samjanaba honaba asi number 3 suba mari subadana aigi isabu accept toraga aigi isagi talent aigi capability aigi ngamjaba thaksi aina su khangnanaba honajaba aduga madugi chanaba goal ama ambition ama thambiba manga subada aina khudam ama pijage matang sida bullet point ti oiragasu aina aisi karigumba aigi kitang sonjaba aigi background no oiro aigi isagi talent no oiro aisi yamna wangba thakta aigi wangba thakta di mayam gi miyeng dani ko any job any tawriba thabak khuding maksi dignity of labor gi maikei dagi yengorigi loinamak chamana ne important oibani haibadi akoi gi barber ama sweeper ama tailor ama yaudana kunai ama chakot pa yab nate oja ngakta doctor ngakta engineer ngakta hing mangam banate aduga low
adu uriba chak putoiba mi si yaudana ekoi kanamta hingba ngambam nate aduna punamakshi equally important oiragasu aina pandukan phangaga punsi si len ga do ragadi ai ba bhawa maningda yan sum tambagi kari mathok lege haiba pot ama ai se hangjei tomda aduna punamakshi higher education na ngasi loinamak chanaba honariba se masi amuk miyeng se kitang khanthani ba haibadi higher education da sarkada ba kangbu aduga kitang koi middle class ba middle level ba da tamaga adugi mahi chaga da ba kangbu literate khatang oiraga mahi chaga da ba kangbu se akoina impose da budi abnate adu isa na family na masak khangbira ganda nganna magi mahi chana ba khona ba sisu kunai ama chakna bagi koi step amane na ai laujai masi am unpopular oiba proposition ama oina di lobiram ba ya do ai personal belief ni aduga mari manga suba taruk suba da kari tawge bu akoina Wahanthok Leiba Punsi ama haibase mayam gi meyeng dagi lobidab ai isa gi meyeng dagi lobiba ai isa gi oiba punsi gi Wahanthok si kari oidoi noi si isa na lepiba not by the external factors not by the koi social media da natraga mapan thungi arang arak na lepan na tab ai gi oiba manungi oiba nuai jaba penjaba ai si painter organ nuai jaba writer organ nuai jaba adimi gi mateng panga nong cha nuai jaba social work tor nuai jaba mechanical thabak tor nuai jaba whatever do da koina base toraga listen to your heart adugi matungina aige punsi gi lambi lepchaba aige partner lepchaba aduga aina mingon da bu kai dragati aina aigi punsi gi nuai na ba hona bada selfish oi haina lobi daba aigi punsi gi nuai na ba hona badi aina hona jagadabni maduri da aigi nuai na bani haidana mingon da kai ba sabukti tobiroi dabni masibo aina spiritually tadum da nakshan ba haina loje aroi bada gratitude se koina practice taw na ba hona ba at any level da angang an apaba choba macha khatana gratitude asi practice taw na ba hona ba matam du da pungning da santi si khara share taw minaraga nungai ba koi kaira laikai nungai ba imung madi laikai ba nungai ba society ma werakani adu matam du da aigi punsi gi Wahanthok su hen make seng kani na ai khanjai aduna aroi bada mi ai hojik amadi hariba mafam sida aina matam lenjaba hauke punsi da doel tawdaba lakada punsi da ngauba nataba ngasi gi punsi sida tawriba thabak sida thengnariba nungai awa nungai sida aina madu face tawjaraga madu kop tawna honarakanda madugi mikup ki mai pakpado punsi gi mai pakpane na lobiba masina Wahanthok Leiba Punsi amagi aigi tawfam thokpa satkadaba khongsat tu gi koi gi chap chaba element tu ni haina koi kaya khangjadaba aigi mot oina ai matang sida thamjage sir yam nungai jai koi gi haukiba punsi past haibasi reality nate lakado punsi risu hojik reality widri adangasi hojik mafam sida oriba punsi aigi punsi se reality ni sigu masi se haukhra kanda sina ngarang we hodoini sigumba kaya na khoigi samjanara kanda aigi past life se hodoini haukiba punsi hodoini si se every present moment aina karigumba nungai ni hingba ngamagadi aigi punsi se lakado punsi su nungai ba punsi ma semgot pa hodoini yam phajana sarna thambi khre ado sarna ngasi khoigi Wahanthok Leiba Punsi episode number 6 asida live show asida lengbirektuna sargi amal yam laba dugum laba sargi experience agi sargi haukiba sargi sarna tobi ki research kaya service kaya adagi sarna lokhat pi rairaga amal yam laba dugum laba wafam kaya thambiba koi viewers sing amasung koi Manipur gi miyam gi damakta koi gi losing natraga manga loibe aba dugum laba wahai kaya thambiba gi damakta sarbu amkhali tan thagachari matam saba matam da in some good times amuka sarbo invite tawjage ngasigi oina sarbu matang asida hana thagachari amsung sarbu kuramjari aduga mapugi bafam dasu aina thongni jari sarna matam sangna punsida lebaki seba tawangamiba humanity gi seba tawangamiba oirasunu haibedo ai haijaraga sarbu thanks tawjari sarbu hana thagachari sir aina sutan jasi lawjaraga ibu yahon bibe da makta mati tabir ba punamakta so aina thamjring bu wahai amakakti aina haiba kuding maksi asi achumbani natraga asengbani haiba maksu nachade aigi wakalon thamjabani masina maram waraga kana gumbada akoigi yaningdaba natraga sokpa yauraga su asi tasengna aina warau biro hena thamjai aduga ngahak pundana mayam mangda wari saba phangjabase aigi su laibak phabani adun mayam punamak pasu aina kokno na muka na khuramjari thank you
Thagachari sir. Thank you sir. Dear friends, ngashigi oinadi Wahanthok Leiba Punsi live show series asigi episode number 6 asi matang asida conclude tawjaragani. Mayamna miyeng tabiba, mayamna nungsibiba amasung mayamna support pinabiba asigi damakta mayam punomapu hanna thagachari amasung hanna nolukchari mayam punamagna hairiba platform asigi information asi yari makai maiti masa khuding makta share tobiu mayam punamakta maiti masa khuding makta platform asigi kanabasi yohan bada mayam ki adugum laba mamal yam laba mating adu pinabiu haina mayam da request tawjari अखोई की नेक्स्ट एपिसोड नेक्स्ट सैटरडे की 8:30 PM दा मुलान थोक जगनी मतलब मधु फावा मैं नुआइना लेबियू हराउना लेबियू सक्सेस होने लेबियू थैंक यू बाय बाय